mayam sige translate santoy maitailondo tawrise si amta fazana amta pabiro ko mayam se ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏ ꯀꯨꯀꯤꯒ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯑꯗꯨꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯦ ꯄꯨꯔꯥ ꯇꯣꯛꯈ꯭ꯔꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯕꯅꯦꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕꯗꯣ ꯃꯁꯤꯒꯤ ꯋꯥꯍꯩꯁꯦ ꯀꯅꯥꯝꯇꯅ ꯍꯥꯏꯕꯤꯔꯛꯑꯅꯨ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯀꯨꯀꯤꯁꯤꯡꯅ ꯃꯣꯏꯒꯤ ꯄꯥꯝꯃꯤꯕꯁꯤ ꯁꯤꯗ ꯊꯥꯡꯃꯩ ꯁꯦꯡꯅ ꯍꯧꯖꯤꯛ ꯆꯨꯝꯅꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯁꯦ ꯁꯤꯒꯤ ꯖꯒꯥꯗ ꯃꯣꯏꯅ ꯈꯔ ꯂꯧꯁꯟꯕ ꯑꯃ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯅꯠꯇ꯭ꯔꯦꯕ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯗꯤ ꯁꯤꯗ ꯑꯩꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒ ꯃꯌꯥꯝꯗ ꯊꯥꯗꯣꯛꯏꯕ ꯋꯥꯔꯣꯜꯁꯦ sida kuki si jiri bamsi karigidamukta maitaisinga paamino haiboneba aduna taseng na moina sida hairije jiri si akoigi manipuri out mai contest ki out ta leibani mapan da leibani aduna masida jiri gi shauksing asi kuki jauksingna british ki matamda thambiramba moigi permanent area ne haineba masi maitaisinga paami maram karigino hai matamda akoi egis policy ki matungina ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯦꯁꯤꯌꯥ ꯍꯥꯏꯋꯦ ꯇ꯭ꯔꯥꯟꯖꯤꯠ ꯋꯦꯁꯦ ꯃꯁꯤ ꯐꯥꯎꯔꯒ ꯂꯥꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕꯁꯤꯡ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯃꯁꯤꯗ ꯃꯩꯇꯩꯁꯤꯡꯅ ꯃꯤꯀꯥꯕꯗꯒꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁ ꯁꯦꯟꯇꯔꯒꯤ ꯍꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤꯁꯦ ꯃꯩꯇꯩꯅ ꯈꯪꯕꯗꯒꯤ ꯖꯤꯔꯤꯕꯥꯝꯁꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅꯤꯡꯉꯛꯏꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯃꯈꯣꯏꯗꯤ ꯃꯅꯥꯋꯥꯏ ꯑꯋꯥꯒꯤ ꯂꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗ ꯆꯦꯟꯈ꯭ꯔꯕ ꯃꯩꯇꯩꯁꯤꯡ ꯑꯗꯨꯅ ꯍꯜꯂꯛꯑꯒ refugee oina moigi kuki jogi lamda jiri da lesson bani haibane ba moina haining ise aduga hojiksi moigna yam tasengna any condition amata da akoi maitai bu lemna tharoi maitai bu loima hat kadabani aduga moya da leiba maitai gi yum singda amona maitai enchima bok thang khong thang gi lakwa yaroi chuchampur da maitai singda khong thang gi lakwa yaroi kangpok da maitai singda enchima pawo changi lakwa yaroi haibane ba aduga mokoi gi wakalon sida moina sida palli moigi main mission moigi target se separate administration chi ne moina palle ba aduna kuki singa se malem gi oba laibak kya dagi bangladesh dagi myanmar dagi china dagi tongan tongan mafam kya laiba mayam sidagi makoi bu loimak laiba yadana tanthorakaba aduguma mahik singne na khallaga mafam kuduni tanthoraga manipur gumba maitai laibak ta adu mase nagaland da tawma mizoram da tawma kisi oiroiba aduna mai apunba maitai khatana padaka kuntaba aduga sigi areas na maitai ne hena namna taiba maitai na sumam sasan paiba sigi lamdam se sida di maitai sing china minungsi chawba puksen chawba kanbi bagi waklon leiba sina maram oirkanda kuki sing sina ngasi mangak haigalaga na yamna usit thoidana makoi gi maning tamba leiba ama sengdane habigi moi waklon dane moi sida palli se kaino ngasi aikoi tumba saba numidang khangda makai akoi hotnaraga thawaina potha pigadabani ima lebak ki damokta thawai katkadabani haina sida aikoi kelo gi president KNF kelo gi president pu Jacob na mana thador ko warol ne sida aina athan dok sarai sigi warol sida mana hai basi yamna mayek sengna ire ko ngasi aikona lan thoknari base aikoi hauji hingi ba kangbu sigi natte tungda kuki singi oiba haure iba isa isu singi damta mafam ama thambiram dragani makoi se bikhari magumna chani pini boina punsi da lel hauragani ngasi aikona thengnari ba awaba maisak mayam sida hena phangorani haibane ba aduna makoi gi wakalon yamna summe moi oina aduna moi gi tangjel laiba moi gi target yamna sengi yamna tasengi maram aduna ngasi kuki gi laiba mipung khudimakta mana piriba message se mayam makha ta loiba phawba umta pabiu masida haiba se aikoina haujiti kuki haiba se aikoina yanaragadi kaiguma political solution tawragadi aikoi se nungsi chanana leiminaba yabani adubu makoi sida taseng haiba maitai singu amata lemna tharoi haitaragadi laiba kuki gi aikoi gi refugee khudimak loimak tumna angang dagi kaidagi aikoi hat mathau tareba aikoi da minungsi leiruba aikoina makoi bu kanbigi khalubdo moidadi adugumagi wakalon je sulai leitreba hojise aduna hojik akoi samaksu mangare akoi wakhanje matam amadadi akoi khangna chanaba imanaba mayam leiba khotpa tinaba mayam leibuda makoi yaujadragasu mapalamdagi lakwa akoi gi nako terrorist na tawbani na akoi khalameba hojikti masigi wakalon je makoi taseng na loimak manipur da leiba kuki singi loimak senga khreba aduna se piriba message asida akoi yamna section ningai oye akoi any hiram da aikoi se ningyam chap manaba moi gi di hauji jeri da moi sida pallisi khungakwa village volunteer hai moi kuki gi volunteer singje akoi gi maximum number of da moi maten panghalle aduga matakta assam rifle sing aduga central forces sing thengna bagi damta aduga kanna bagi damta aikoi maitai sing na nupi angang da khut tha de bagi wakalo se moi na khangeba aduna maram aduna hauji
अखोई गाड़ी थल्लिबा नुपी अगांगदसु खुद थारगा हाटकदबनेबा अदुना मरम ओरगाना करीनो मोइन हारिबे मोइन हारकुई मतुंग इनने मकोइना सिदा नुपी वॉलंटियर मयाम अमा पूरीबा इमाइबेन मयाम अमा अदुगा मसिदा सत्लिबा मयाम से माना विश तौबनी मयाम की थौना दुगी थागसरी हाइबना सिंगबा मयाम से तौबनेबा अदुना हौजिति मणिपुर पुसनगदबा चेंग चाक हवाई की गाड़ी लोइमक थिंगदबनी अदुगा गैस की पुसनगदबा थाव की पुसनगदबा पुनमक थिंगगा मदुदा एम्बुस तौगदबने कापथगदबनी ममांदा कापकिबसिंगदो यामना थागल्ली हौजिति तुंगदो कापकदबने हाइबगी वाखलोन मा माना मयामदा मेसेज पीरियबको सिना ताकबदी हौजिकसी लाइरिबा मोगी मेन टारगेट से कइनो जिरी से लौसन तारगदी मणिपुर पुसलकदबा चेंग चाक पुनमकी लंबी थफम जे सोइदना ओइगदौरिबनेबा अदुगा नाकल अमोमदना मोरे हाइबा मरोइबा मेन सिटी अनि से मकोइना पामजबा मोइना खनबा वाखलोंदो मकोइना मैतै रोमदा थाइदोक पाइतारे 1995-6 साइबोक से इवन मोरे द कुकी युम अमनी दे हेना कसु लैबोती जे अखोइ लोइमा खंगनरबा वा नातनी मतम अमदा लैबा अखोइ कुलाई पारिबा अखोइ की लालौबसिंगना मोरे द लैबा मतमदा नागा अमसुंग कुकी नतना युम अमनी कुकी की नागा अमसुंग अखोइ मैतै नतना अखोइ कुकी हाइबसि युम अमनी दे हेना कसु लैरमदे हाइबसि वारी जे लोइमा खंगबा नातनीबा हौइति मोइना हारिसि मोरे से मोइगी डोमिनेंट मोइगी मसागी महौसादगी लैजरलबा मोइगी खुन अमनी हाइबनेबा मसिदा मैतैसिंगना मिकाबदगी मैतैसिंगना मोरेबु टारगेट तौरपनेबा अदुना मोरेदा खोंफम एनची अमा फावो थांजनबा यारोय थांजल लोइदबनी मदा मोरेगी लैबा वॉलंटियर मयामसिना मसी अखोइ थिंगदबनी मसिदा अखोइ अंगंब थाक मायोनगदबनी मदुगी नमक्ता मोरेगी हानगी लैबा वॉलंटियर बु याम थागतली हाइबनेबा अदुगा मैरा पाइबिसिंगना लौरिबा चांदेल डिस्ट्रिक्ट कैद लौरिबा मोइगी रोल सिंग मयामसे मखोइगी थौदांग हाइतारे मसी माना यामना थागले एप्रिशिएट तौय अदुना अमोना चागंदनबगी अदुना हौजिकती जिरी से मोइना टारगेट तौरपदुने मरोइना हौजिकसे माना हाइदिसे कुकी सिंगना मतम कुइनदगी मंगपा मंगलान अमा जिरी अमसुंग अखोइगी कनोसे अखोइगी मोरे अदुगा लोइना कांगपोक्पी हाइबा मेन हाईवे सिंचे सिगी मनाक मनाक ता मोइना तासलकांदा अखोइगी लाइफ लाइन से थदतपा अमसु मोइना कंट्रोल तौबा हाइबसे मोइगी वाखननेबा अदुगी वाखलोंदो मोइना हौजिति कै हाय मोइना याम हाइसिंगना मोइगी वॉलंटियर सिंग अदुगा अपंगबा कुकी सिंग लाइरासु हाइतबा लाइक तमदबा कुकी कांगबु सिंगदो अदुदा मखोइना वॉलंटियर सिंग इंजलेबा अखोइगी महौसादगी लैजरलबा अखोइगी जिरीबा मोरे कांगपोक्पी सी मयामसे अखोइगी ओइबा असेंगबा कुकी जौजिंगी लैबमनी मसिदा अखोइ निहनदना अखोइ लांथेंगनगदबनी थवाइना पोथा पीगदबनी अखोइना ngasi लांथेंगनहौद तारगदी तुंगद मिरोनसिंग लैबम खोंदाबम लैरोय हाइबनेबा मखोइगी बाइबलगी मतुंगिना हाये मोइना सिदा पल्लिबा लाइरिसिदा बाइबलदा हाइबदो अखोइगी नोंगालको अमदी नुमित ताद्रिङैदा तौगदबा थबकसिंग लोइसलो नुमिदांगदि नोंग ताबा याय हाइबा मोइगी प्रमाणदुने अदुना ताकपदि तौबा यारिङैदा तौ अदुगा बाइबलदा अमसु हाइना माना पल्ले अखोइ पोट खुदिमकी लोइबा मतम लै हाइए बाइबलदा अदुगी वासि माना सिदा सिजिने हाइबदि तौरिबा इरांगसे हौजि मैतैगी मथक्ता अकनबा फंगना तौगदबनी नत्र तारगदि मसिगी लोइबा मतम लाकनी अदुना मतम साना लोइद्रिङैदा मैतैसिंबु माइथीबा पियौरगा अखोइगी कन्मम थोकवा अखोइगी एरिया अखोइगी डोमिनेशन तहौरो मतुंगदा मतम खर लेगा सेंट्रल प्रोसेसिंग मयामम लागा अखोइगी मरक्ता मैतैगी मरक्ता थिंगकिनी थिंगकपा मतमदुदि अखोइ तोंगान तोंगाना लैनगदौरिबनी लैनबा मतमदुदि अखोइना मैतैदा लान तौबा यारोय कनागुमबदसु तौबा यारोय हाइबसे मोइना खंगेबा मरमदुना हौजिति This is the right time. Hौजिसे यामना मतम चाबा मतमने मैतैसिंगदा लान तौबगी हाइना मागी वारोनजे हंदुईबको अदुना मसिदा माना बाइबल की वारी मयाम अमा वाही वता मयाम पुसलगा मियाम सिंग अदुगा लैबा कुकी सिंग असिबु अखोइगी हेना मिनुंगसी पोकननबगिदमता अदुगुंबा थाजनबगिदमता फेट हाइतारे को बाइबल हाइसिदि मयाम थाजब पोनिना थाजननबगिदमता मोहिना सिजनरिबो वाही वता सिंग असे सिजना अंगकप फंगबा लालोंग अमने कोइगी पूजे कोपना चथारिबा लालोंगसे अदुना मसिगी मेसेज से मखोइगी ओइबा जूम लाइव अमा तौखिबनी जूम लाइव तुदगी मयामना थादोरकपा मेसेजिंग अदुनेबा हौजि अखोइना ट्रांसलेट तौरगा मणिपुर मियामबु अदुगा मैरा पाइबिसिंग मेकअप थोकनमि तौजे मणिपुरदा लैबा लाल लोइसनिंगदेबा इसिनाउसिंग लाल लोइसननबा अखोइ होनमिनसि अखोइ कनागुम्बा खरदि लाजे अदुमक लोइसनदना थम्बसु पामे अदुगा कनागुम्बा पॉलिटिकल पार्टी दगिसु लाजे लोइसनदना समाइना लाइव लोकल एरिया डेवलपमेंट फंड सुरी सिजिनदना मसा मसागी नुपीगी सना साबा मते लौ लैबा इंखोल लैबा सिगुम्बदा सिजिननबगिदमता यामना हराउबा कांबु
ꯀꯥꯡꯕꯨꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯒꯦ ꯂꯥꯟꯅꯦ ꯍꯥꯏꯗꯨꯅ ꯆꯍꯤ ꯑꯃꯁꯦ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯏꯕ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯒꯦ ꯀꯔꯤꯝꯁꯨ ꯇꯧꯗ꯭ꯔꯦ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨꯒꯤ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯃꯁꯤꯒꯤ ꯂꯥꯛꯏꯕ ꯑꯗꯨꯒ ꯂꯩꯔꯤꯕ MLA ꯁꯤꯡꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯦꯕꯂꯞꯃꯦꯟꯠ ꯐꯟꯗꯒꯤ ꯆꯍꯤ ꯑꯃꯒꯤ ꯁꯨꯒꯗꯕ ꯂꯥꯛꯏꯕ ꯀꯔꯣ ꯍꯦꯟꯕ ꯂꯥꯛꯏꯕ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡꯗꯣ ꯑꯗꯨꯗꯒꯤ ꯁꯨꯞꯅꯒꯤ ꯅꯣꯡꯅ ꯅꯠꯇ꯭ꯔꯒ ꯂꯦꯟꯅ ꯐꯨꯗꯠꯄꯤꯔꯕ ꯌꯨꯝ ꯈꯔꯗꯕ ꯇꯤꯟ ꯃꯅꯥ ꯑꯍꯨꯝ ꯈꯛ ꯄꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯗꯨꯁꯨ ꯃꯥꯒꯤ ꯄꯣꯀꯦꯠ ꯃꯅꯤꯗꯒꯤ ꯄꯤꯕꯅꯦ ꯀꯥꯏ ꯍꯥꯏꯖꯟꯗꯅ ꯁꯤꯒꯨꯝꯕꯒꯤ ꯊꯕꯛꯁꯦ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯁꯤꯗ ꯄꯜꯂꯤ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯌꯨꯝꯗꯣꯡꯒꯤ ꯑꯣꯏꯅ ꯑꯉꯝꯕ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯈꯥꯏꯒꯠꯀꯗꯕꯅꯤ ꯄꯩꯁꯥ ꯈꯥꯏꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯩ ꯂꯩꯒꯗꯕꯅꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯩꯒꯗꯕꯅꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯃꯔꯥꯡ ꯀꯥꯏꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯣꯏꯅꯃꯛ ꯁꯨꯅ ꯂꯩꯔꯕꯗꯤ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯊꯧꯖꯥꯟꯕꯤꯒꯅꯤ ꯂꯥꯟ ꯃꯥꯏ ꯄꯥꯛꯀꯅꯤꯅ ꯃꯤꯅ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯂꯤꯗꯔ ꯂꯩꯔꯤꯒꯦꯕ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯔꯝꯕ ꯂꯤꯗꯔ ꯂꯩꯔꯤꯒꯦ ꯑꯩꯈꯣꯏ ꯀꯔꯝꯕ ꯂꯤꯗꯔ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯂꯨꯞꯅ ꯉꯁꯤ ꯂꯥꯎꯕ ꯉꯝꯃꯒꯦꯕ ꯑꯩꯈꯣꯏ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯜꯂꯁꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩꯁꯜꯂꯁꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯉꯝꯕ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯁꯨ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯃꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯗꯅ ꯉꯁꯤ ꯃꯖꯥꯇꯤꯕꯨ ꯀꯟꯅꯕ ꯊꯣꯛꯂꯛꯏꯁꯤꯗꯤ ꯃꯤꯑꯣꯏ 5-10ꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕ ꯈꯨꯟꯖꯥ ꯈꯨꯗꯤꯡꯃꯛꯇꯒꯤ ꯊꯣꯛꯂꯛꯏꯕ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯂꯛꯏꯁꯤꯗꯤ ꯃꯤꯑꯣꯏ 5-10 ꯈꯨꯗꯤꯡ ꯊꯣꯛꯂꯛꯑꯒ ꯇꯧꯕꯅꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯌꯦ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯨꯀꯤꯗꯒꯤ ꯇꯝꯍꯧꯗ꯭ꯔꯒꯗꯤ ꯃꯩꯇꯩ ꯍꯥꯏꯕꯁꯦ ꯃꯤꯊꯤꯕꯣꯡ ꯃꯤꯇꯃꯥꯜ ꯑꯣꯏꯔꯅꯤ ꯃꯁꯤ ꯍꯥꯏꯅꯁꯨ ꯋꯥꯔꯧꯕꯤꯅꯨ ꯃꯤꯒꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯃꯤꯒꯤ ꯐꯨꯔꯨꯞꯅ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯥꯒꯤ ꯃꯖꯥꯇꯤꯒꯤꯗꯃꯛꯇ ꯃꯥꯒꯤ ꯏꯒꯤꯗꯃꯛꯇ ꯈꯟꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅꯃꯛ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯂꯩꯔꯤꯕ ꯃꯃꯥꯁꯤꯡꯁꯤꯅ ꯄꯤꯛꯏꯕ ꯃꯆꯥꯁꯤꯡꯁꯤꯗꯒꯤ ꯍꯧꯔꯒ ꯑꯆꯧꯕ ꯃꯆꯥ ꯐꯥꯎꯕꯗ ꯃꯩꯇꯩ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯏꯒꯤ ꯃꯔꯝꯗ ꯀꯟꯅ ꯍꯥꯏꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯆꯥꯁꯤꯡꯗꯣ ꯐꯥꯖꯤꯜꯂꯒ ꯐꯃꯨꯡꯗ ꯅꯠꯇ꯭ꯔꯒ ꯏꯃꯨꯡꯗ ꯇꯦꯕꯜꯗ ꯀꯝꯄ꯭ꯌꯨꯇꯔꯗ ꯄꯥꯏꯍꯟꯗꯅ ꯈꯣꯠꯇꯅ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯂꯥꯟ ꯌꯥꯎꯒꯗꯕꯅꯤ ꯅꯔꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯂꯥꯟ ꯂꯥꯛꯂꯕꯗꯤ ꯆꯦꯟꯕ ꯌꯥꯗꯦ ꯅꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯍꯥꯏꯕ ꯄꯨꯌꯥꯒꯤ ꯋꯥꯍꯩ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯑꯉꯝꯕ ꯊꯥꯛꯇ ꯏꯆꯥꯁꯤꯡ ꯑꯁꯦ ꯂꯥꯟ ꯌꯥꯎꯍꯟꯕꯤꯒꯗꯕꯅꯦꯕ ꯃꯗꯨꯗꯤ ꯅꯠꯇꯦ ꯁꯤꯗ ꯏꯆꯥꯁꯤꯡ ꯑꯁꯦ ꯃꯤꯒꯤ ꯃꯆꯥꯅ ꯁꯤꯖꯅꯨ ꯑꯩꯒꯤ ꯏꯆꯥꯅ ꯁꯤꯍꯧꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯉꯁꯤ ꯂꯩꯔꯤꯕꯗꯣ ꯀꯨꯏꯔꯔꯣꯏ ꯊꯥ 2-3ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯗꯧꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡ ꯑꯁꯤꯅ ꯅꯪꯒꯤ ꯅꯨꯄꯥ ꯂꯥꯟ ꯌꯥꯎꯗꯦ ꯍꯥꯏꯔꯒꯁꯨ ꯏꯃꯨꯡꯗ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯅꯆꯥ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛ ꯆꯤꯡꯊꯣꯛꯑꯒ ꯂꯥꯟ ꯌꯥꯎꯕ꯭ꯔꯥ ꯍꯪꯉꯛꯈꯤꯅꯤ ꯌꯥꯎꯗꯦ ꯀꯔꯤꯒꯤ ꯂꯥꯟ ꯌꯥꯎꯗꯦ ꯐꯨꯔꯛꯀꯅꯤ ꯂꯥꯟ ꯌꯥꯎꯋꯤ ꯀꯔꯤꯒꯤ ꯂꯥꯟ ꯌꯥꯎꯕ ꯐꯨꯔꯛꯈꯤꯅꯦꯕ ꯍꯧꯖꯤꯛ ꯂꯣꯏ ꯇꯧꯔꯛꯈꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯃꯤꯟꯅꯔꯒ ꯊꯥ 3-4ꯒꯤ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣই ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡ ꯑꯁꯤꯅ ꯄꯨꯂꯞ ꯀꯣꯏꯁꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯉꯁꯥꯏꯒꯤ ꯕꯥꯏꯕꯜꯗ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩꯗꯣ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯕ ꯅꯥꯏꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯀꯥꯎꯕ ꯆꯨꯝꯗꯦꯕ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯟ ꯑꯁꯦ ꯃꯇꯝ ꯆꯥꯅ ꯃꯇꯥꯡ ꯆꯥꯅ ꯑꯩꯈꯣꯏꯅ ꯀꯨꯀꯤꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯕ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯁꯦ ꯅꯤꯡꯗꯣꯡ ꯄꯣꯝꯃꯒ ꯊꯃꯣꯏ ꯈꯨꯇꯨꯝ ꯁꯨꯔꯒ ꯑꯩꯈꯣꯏ ꯂꯩꯍꯧꯒꯅꯦꯕ ꯑꯩꯈꯣꯏ ꯀꯩꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯆꯦꯜꯗꯧꯅ ꯍꯥꯏꯇꯥꯔꯦ ꯂꯥꯛꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡ ꯑꯁꯤꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅꯃꯛ ꯊꯝꯖꯤꯟꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯐꯣꯡꯅ ꯆꯠꯄ ꯌꯥꯔꯣꯏ ꯅꯣꯡꯃꯩ ꯄꯨꯔꯒ ꯆꯠꯄ ꯌꯥꯔꯣꯏ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒ ꯆꯠꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯆꯠꯇꯅ ꯆꯍꯤ 1-2-3 ꯉꯥꯛꯑꯒ ꯁꯦꯟꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯁꯅꯥꯎ ꯃꯆꯥꯅ ꯀꯕꯨꯛ ꯆꯠꯄ ꯍꯩꯔꯛꯄ ꯃꯇꯝꯗ ꯃꯉꯛꯁꯝꯗ ꯀꯣꯟꯗꯧꯔꯤ ꯑꯃ ꯊꯥꯡꯖꯤꯜꯂꯒ ꯊꯝꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯍꯩꯅꯗꯅ ꯃꯉꯛꯁꯝꯗ ꯃꯈꯣꯡꯅ ꯀꯥꯎꯕ ꯃꯈꯣꯡꯅ ꯍꯣꯠꯄ ꯃꯉꯛꯁꯝ ꯐꯦꯔꯦ ꯍꯥꯏꯕ ꯇꯧꯔꯝꯕꯗꯣ ꯈꯔ ꯂꯩꯔꯒꯗꯤ ꯊꯥ 4-5 ꯂꯩꯔꯒꯗꯤ ꯍꯩꯅꯕꯤ ꯑꯣꯏꯅ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯍꯩꯇꯣ ꯍꯩꯅꯕꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯩꯇꯩ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯨꯃꯥꯡ ꯃꯃꯟꯇꯅ ꯅꯠꯇ꯭ꯔꯒ ꯏꯒꯤ ꯏꯔꯤꯛꯇꯅ ꯊꯥꯡꯁꯥꯡ ꯀꯠꯇꯅ ꯌꯦꯛꯑꯝꯕ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯑꯗꯨ ꯀꯥꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯁꯨꯝꯗꯒꯤ 700 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔꯁꯤ ꯐꯥꯎꯕꯗ ꯌꯧꯕ ꯌꯥꯏ ꯌꯧꯗꯕ ꯌꯥꯏ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯑꯁꯤ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯑꯒ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯄꯤꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯉꯝꯈꯩꯗꯨꯗ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯈꯣꯏꯒꯤ ꯚꯣꯂꯟꯇꯤꯌꯔ ꯏꯟꯗꯤꯌꯥꯟ ꯐꯣꯔꯁꯦꯁꯁꯤꯡꯅ ꯉꯥꯛꯑ ꯃꯇꯨꯡꯗ ꯅꯈꯣꯏ ꯍꯦꯟꯖꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔ ꯃꯇꯨꯡꯗꯗꯤ ꯆꯍꯤ 4-5ꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯁꯦ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯕ ꯉꯁꯥꯏ ꯁꯟ ꯀꯣꯟꯗꯧꯔꯤ ꯍꯨꯛꯂꯕ ꯁꯅꯥꯎꯒꯨꯝꯅ ꯑꯩꯈꯣꯏꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯒꯅꯦꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯍꯩꯅꯒꯟꯕ ꯃꯐꯝ ꯑꯃ ꯈꯨꯗꯤꯡꯃꯛꯇ ꯍꯩꯅꯒꯟꯕ ꯍꯩꯒꯟꯕ ꯌꯥꯝꯅ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯒꯔꯅꯦꯕ ꯁꯤꯅꯤ ꯉꯁꯤꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯔꯛꯀꯗꯧꯕ ꯐꯤꯕꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯔꯥꯏꯠ ꯇꯥꯏꯝ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯨꯝꯕꯅꯦ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯉꯥꯡꯗꯤ ꯅꯤꯡꯗꯥꯗ ꯈꯪꯉꯦꯅ ꯇꯧꯔꯤꯕ ꯂꯥꯟꯁꯦ ꯑꯩꯈꯣꯏ ꯅꯤꯡꯗꯥꯗ ꯎꯔꯕꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯒꯤ 60-70% ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯐꯪꯅꯕꯒꯨꯝꯕꯅ ꯀꯨꯀꯤꯁꯤꯡꯅ ꯍꯔꯥꯎꯔꯤꯕ ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯈꯣꯏꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯂꯧꯅꯕꯒꯤꯗꯃꯛꯇ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛꯇꯤ ꯖꯤꯔꯤꯅ ꯍꯥꯏꯔꯤꯕ ꯑꯆꯧꯕ ꯖꯒꯥ ꯑꯁꯦ ꯃꯣꯏꯒꯤ ꯈꯨꯗꯨꯝ ꯆꯜꯂꯒ ꯀꯨꯀꯤꯖꯧꯒꯤ ꯂꯩꯕꯥꯛꯅꯦꯅ ꯉꯁꯤ ꯀ꯭ꯂꯦꯝ ꯇꯧꯔꯒ ꯍꯥꯏꯖꯟꯕ ꯄꯨ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯃꯣꯏꯅ ꯂꯤꯁꯜꯂꯤꯕ ꯃꯈꯣꯏ ꯖꯥꯇꯤꯗ ꯍꯥꯏꯖꯟꯕ ꯋꯥꯔꯤꯁꯤꯡꯗꯣ ꯀꯅꯥꯅ ꯂꯧꯔꯣꯏ ꯍꯥꯏꯔꯒꯁꯨ ꯀꯨꯀꯤ ꯖꯥꯇꯤꯗꯨꯅꯗꯤ ꯂꯧꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯂꯧꯗ꯭ꯔꯁꯨ
ꯃꯥꯒꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯃꯥꯒꯤ ꯅꯍꯥꯁꯤꯡ ꯃꯥꯒꯤ ꯌꯨꯠ ꯂꯩꯕ ꯅꯨꯄꯤ ꯅꯨꯄꯥ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯅꯗꯤ ꯊꯥꯖꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯂꯩꯕꯥꯛ ꯃꯥꯡꯕ ꯌꯥꯔꯣꯏꯅ ꯃꯤꯗꯤ ꯂꯥꯟ ꯇꯧꯕ ꯆꯪꯉꯛꯏꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯍꯜꯂꯒ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏꯅ ꯂꯥꯟ ꯆꯪꯖꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯂꯥꯟ ꯄꯥꯝꯗꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯕ꯭ꯔꯥ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕ ꯄꯥꯝꯗꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯚꯣꯂꯟꯇꯤꯌꯔ ꯃꯌꯥꯝꯒꯤ ꯃꯅꯨꯡꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄꯦꯟꯗꯕ